Hello everyone, welcome back to my channel 7 Speed Manipur. Mayam ngoai tori nungaram ngani na andai ko. Adong asigi video se khoi ki Bajaj ki auto rickshaw electric ki ko EV anoba launch tawe bu ko. Ado asigi gari se kamai to ge mai sablopa details sai batare ko. Ado yemina se khamina se program matang program matang last phagi gari sigi akoi review zoom hajar age gari sigi han bade dum price hapet hajar ke ko price fix na te ko approximately hajar ke 4,50,000 smaina approximately lakh ni ko ado magi phagi mileage sai tare gari si mileage am phajai adu ga battery capacity ju hana degi upgrade tawraga 9 kilowatt dagi 12 kilowatt plus my laya aduna battery gi taxi solve pe matung ina ye range su hela 5 tare ko range se koi 251 kilometers maina lakani ko gari su hana degi masak se sina yeng de mamai ga je yeng dem stylish we yam phajare ko ado gari si koi kana ko machine housing koi loan gi khudong sabab lonia ga su koi loan gi khudong sabab dum lai gani ai contact numbers hapcharam ge description da aduga loan sina koi karamba bank da pige kan da Manipur for the Manipur Women Cooperative Bank Limited Ponamsa branch ko ada samna ga khoi gi down payment gum je sina 1,15,000 maina 25% on road video ne ko aduga ida EMI khoi 9,000 approx mai legi ne do 10 years ina 42 months mai legi ne ko aduga required document sile jere Aadhaar card PAN card valid driving license to passport size photo maina aduga si contact details tana na bai damak time tar koppa maro tana description da contact number hapamge ada contact tawiyu ko ado sini magi front locks mai le ne aduga body chassis yam strong oire di metal na loi kano oire ko metal ka tangai ko ija ado sigi magi single seat windshield je maina single da la ani ko aduga LED de pura la kani ko aduga sigi ko front gi magi sigi keno si fender si ko pura full metal ni ko yam thana thickness fan lei ko kona nela kakala ga lepa zulum ja ko ni ko adu se da shock absorber si mamang da ani yawe ko maina ma somda ma adu ga tire gi profile jam present sawe ko gi tire profile je 120 by 80 R12 inch lai ko
ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯌꯦꯡꯕꯁꯨ ꯌꯥꯝ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯌꯥꯝ ꯐꯖꯍꯜꯂꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ LED ꯉꯥꯛꯇꯅꯤꯀꯣ ꯂꯥꯛꯀꯗꯣꯏꯁꯦ ꯂꯥꯏꯠꯁꯦ ꯑꯍꯥꯟꯕ ꯁꯦꯒꯃꯦꯟ ꯀꯣ LEDꯗ ꯉꯥꯛꯇ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔꯁꯨ LEDꯗ ꯁꯨꯃꯥꯏꯅ ꯄꯤ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨꯒ ꯔꯤꯐ꯭ꯂꯦꯛꯇꯔ ꯁꯨꯃꯥꯏꯅ ꯌꯥꯎꯖꯒꯅꯤ ꯑꯗꯨꯒ ꯁꯥꯏꯠ ꯄꯥꯋꯔ ꯕꯤꯝ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯀꯣ ꯑꯣꯀꯦ ꯁꯤꯅ ꯑꯩꯈꯣꯏ ꯐ꯭ꯔꯟ ꯂꯨꯛꯁ ꯂꯩꯔꯦ ꯑꯗꯨꯒ ꯁꯥꯏꯠꯇ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ sini side tano smile lagi ni bagi sigi thong smile u phangani ko aduga ai manung da kakhala ga ju yang anjara ke aduna kakhatringai da smile pe yang anjara ke ko sisna charging gi ko ada electric and smile thani aduga stage da moi tongan ba ama feature ai myam da yauna da bar ga sigi glass area hai da sina ga sigi glass na te ko du khoi gi view area je smile ma ha pe ko sina khoi gi hen na khoi gi thongnau gi type ta hai tare yeng thok padem sina khoi nuwa han ba tare ko phun phun ka tab do ado maning ju LED ngat ni ko la ka do ja smile ogo da ado magi ngai sin sile P7012 sina khoi 12 kilowatt ki noi de ni ko ado maning gi luksis smile ogo ni aduga sida su khoi gi mayam da yauna da feature ma hair ga di khoi gari se atai te sum yeng ba da khoi gi maning han da koi sensor do car gi type da sensor sida ju mung yawe bu ko si sensor tongan ba yamna unique oi ba ma hai di si tare ko magi EV gi aduga sida su koi tongan ba koi space luggage nung hapning ni khotning ni hair ga ju koi gi kai tare ama sida ju space ama tongan na pi ri ko sida marang kai na dum padana lei hai tare aduga sumda mu kakhala ga mu yeng si ko magi maning da aduga sigi ꯑꯩꯈꯣꯏꯒꯤ ꯐꯣꯜ ꯇꯧꯕ ꯌꯥꯏꯕꯀꯣ ꯁꯤ ꯂꯧꯊꯣꯛꯄ ꯌꯥꯏꯕꯀꯣ ꯂꯧꯊꯣꯛꯂꯁꯨ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯤ ꯍꯥꯏꯗꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯏꯕꯀꯣ ꯁꯤꯒꯤꯁꯨ ꯑꯗꯣ ꯑꯩ ꯃꯅꯨꯡꯗ ꯀꯥꯈꯠꯂꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯁꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯔ ꯕꯣꯔꯗꯁꯦ ꯌꯥꯝꯅ ꯂꯦꯛ ꯔꯨꯝꯁꯦ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯎꯏꯀꯣ ꯌꯦꯡꯁꯤꯀꯣ ꯀꯥꯈꯠꯂꯒꯀꯣ ꯁꯤ ꯌꯦꯡꯉꯣ ꯂꯦꯛ ꯔꯨꯝꯁꯦꯀꯣ ꯁꯤ ꯑꯩ ꯍꯧꯖꯤꯛ ꯐꯝꯃꯤꯁꯤ ꯃꯌꯥꯏꯅꯤꯀꯣ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯐꯝꯃꯦ ꯁꯣꯝꯗꯁꯨ ꯁ꯭ꯄꯦꯁ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯃꯤ ꯑꯃꯒꯤ ꯑꯗꯩ ꯁꯣꯝꯗꯁꯨ ꯃꯤ ꯑꯃꯒꯤ ꯁ꯭ꯄꯦꯁ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯅꯤ ꯔꯨꯝꯁꯦ ꯐꯨꯠ ꯑꯃꯃꯨꯛꯀꯤ ꯆꯥꯡꯗ ꯑꯗꯨꯝ ꯐꯪꯉꯦꯀꯣ ꯐꯨꯠ ꯑꯃꯕꯨ ꯍꯦꯟꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯌꯥꯝ ꯂꯦꯛ ꯔꯨꯝ ꯐꯖꯅ ꯃꯔꯥꯡ ꯀꯥꯏ ꯂꯩꯔꯦ ꯑꯩ 5.89 ꯆꯥꯡꯗ ꯋꯥꯡꯉꯦꯕꯀꯣ ꯑꯗꯣ 5.56 ꯇꯗꯤꯒꯗꯤ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯒ ꯑꯃꯨꯛ ꯕꯦꯒꯁꯦ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯀꯦꯔꯤ ꯕꯦꯒꯀꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯌꯥꯎꯔꯛꯑꯒꯁꯨ ꯁꯨꯝ ꯊꯝꯕꯒꯤ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯈꯣꯡ ꯇꯤꯡꯊꯣꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁ꯭ꯄꯦꯁꯀꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯍꯦꯗ ꯔꯨꯝꯁꯨ ꯌꯦꯡꯕꯤꯔꯣ ꯍꯦꯗ ꯔꯨꯝꯁꯨ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦ 6 feet ꯐꯥꯎ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯝꯕ ꯑꯗꯨꯝ ꯌꯥꯔꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯤꯗꯩꯗ ꯐ꯭ꯔꯦꯝ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯦꯝꯁꯤꯒꯤ ꯃꯥꯒꯤ ꯕꯥꯔꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯌꯥꯝ ꯆꯥꯎꯅ ꯍꯥꯟꯅꯗꯒꯤꯀꯣ ꯌꯥꯝ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯟꯅ ꯍꯥꯞꯄꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯁꯤꯠꯁꯤꯗ ꯑꯃꯨꯛ ꯐꯝꯃꯒ ꯁꯤꯒꯤ ꯀꯝꯐꯔꯠꯇꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯗꯣ ꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯑꯩꯈꯣꯏ ꯀꯥꯔꯗꯒ ꯍꯥꯞꯅꯕꯗꯣ ꯁꯤꯗ ꯌꯥꯎꯔꯦꯀꯣ ꯑꯇꯩꯗꯗꯤ ꯁꯨꯃꯥꯏꯅ ꯍꯥꯞꯇꯦꯀꯣ ꯁꯨꯃꯥꯏꯅ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯁꯤꯗꯤ ꯐꯖꯅ ꯂꯤꯡꯅ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯀꯥꯈꯠꯂꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯁꯤ ꯂꯩꯔꯦ ꯃꯃꯥꯡꯒꯤ ꯗꯦꯁꯕꯣꯔꯗꯁꯦ ꯁꯨꯃꯥꯏꯅ ꯑꯣꯒꯅꯤꯀꯣ ꯑꯗꯩ ꯁꯤꯗꯩꯗ ꯃꯥꯒꯤ ꯗꯤꯖꯤꯇꯦꯜꯗ ꯃꯥꯒꯤ ꯏꯟꯗꯤꯀꯦꯠ ꯇꯧꯅꯕ ꯁꯤꯗꯩꯗ ꯗꯤꯖꯤꯇꯦꯜꯗ ꯐꯨꯜꯂꯤ ꯗꯤꯖꯤꯇꯦꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯩ ꯃꯥꯒꯤ ꯒꯣꯒꯣꯁꯤ ꯊꯥꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗꯩꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯍꯣꯜꯗꯔꯒꯤ ꯇꯥꯏꯞꯅꯤꯀꯣ ꯑꯗ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜꯒꯤ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯅꯦꯚꯤꯒꯦꯁꯟ ꯇꯧꯕ ꯈꯣꯠꯄꯗꯁꯨ ꯑꯗꯨꯝ ꯐꯣꯟꯗ ꯌꯦꯡꯉꯒ ꯃꯥꯒꯤ ꯑꯗꯨꯝ ꯒꯨꯒꯜ ꯃꯦꯞꯀꯥꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯃꯒ ꯑꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯄ ꯌꯥꯕꯒꯤ ꯀꯩꯅꯣꯅꯦ ꯁꯤꯗ ꯄꯤꯔꯤꯁꯤꯀꯣ ꯁꯤꯁꯦ ꯃꯣꯕꯥꯏꯜ ꯍꯣꯜꯗꯔꯒꯤ ꯇꯥꯏꯞꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯤꯡ ꯃꯣꯗ ꯑꯗꯩ ꯁꯤꯅ ꯔꯤꯚꯔꯁꯀꯤꯀꯣ ꯅꯣꯔꯃꯦꯜ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯃꯣꯗ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯁ꯭ꯋꯤꯠꯁꯁꯦ ꯑꯗꯨꯒ ꯁꯤꯗ ꯋꯥꯏꯄꯔ ꯑꯣꯟ ꯑꯣꯟ ꯇꯧꯕꯒꯤꯀꯣ ꯑꯗꯒꯤ ꯁꯤꯅ ꯏꯟꯗꯤꯀꯦꯇꯔꯒꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯂꯥꯏꯠ ꯄꯥꯁꯤꯡ ꯂꯥꯏꯠ ꯀꯣ ꯁꯨꯃꯥꯏꯅ ꯄꯤꯔꯦ ꯑꯗꯨꯒ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯃꯥꯒꯤ ꯁꯤꯁꯦ ꯑꯣꯟ ꯇꯧꯔ ꯌꯦꯡꯒꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯑꯗꯩ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯕꯦꯇ꯭ꯔꯤꯒꯤ ꯏꯟꯗꯤꯀꯦꯁꯟꯁꯨ ꯁꯨꯃꯥꯏꯅ ꯄꯤꯒꯅꯤ ꯔꯦꯟꯖꯁꯨ ꯊꯥꯒꯅꯤꯀꯣ ꯑꯗꯩ ꯁ꯭ꯄꯤꯗꯣꯃꯤꯇꯔꯁꯨ ꯊꯥꯒꯅꯤ ꯑꯗꯩ ꯁꯤꯅ ꯏꯟꯖꯤꯟꯒꯤ ꯀꯩꯀꯩ ꯁꯤꯒꯅꯦꯜꯒꯤ ꯂꯥꯏꯠꯀꯤ ꯁꯤꯗ ꯂꯣꯏꯅꯃꯛ ꯄꯤꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗꯁꯨ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒꯁꯨ ꯁꯤꯗ ꯆꯥꯔꯖꯤꯡ ꯄꯣꯔꯠꯀꯣ ꯁꯤꯗꯩꯗ ꯄꯤꯔꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯐꯣꯟ ꯅꯨꯡ ꯊꯝꯒꯦꯔꯥ ꯄꯔꯁ ꯊꯝꯒꯦꯔꯥ ꯕꯦꯒ ꯊꯝꯒꯦꯔꯥ ꯑꯦꯅꯤ ꯑꯩꯈꯣꯏ ꯗꯣꯀꯨꯃꯦꯟꯁꯤꯡ ꯊꯝꯒꯦ ꯍꯥꯏꯔꯒꯁꯨ ꯁꯤꯗ ꯑꯗꯨꯝ ꯊꯝꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯦꯀꯣ
ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯄꯤꯀꯔꯒꯤ ꯁꯤꯗ ꯁꯥꯏꯠ ꯑꯅꯤꯗ ꯁꯨꯃꯥꯏꯅ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯨꯅꯤꯛ ꯑꯣꯏꯕ ꯐꯤꯆꯔ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯦꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗꯅꯦ ꯕ꯭ꯔꯦꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤꯒꯤ ꯆꯥꯔꯖꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯖꯦꯅꯦꯔꯦꯠ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯁꯦ ꯕꯦꯇ꯭ꯔꯤꯗ ꯑꯃꯨꯛ ꯆꯥꯔꯖꯁꯦ ꯑꯃꯨꯛ ꯆꯪꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯁꯤꯗ ꯄꯤꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯂꯦꯖꯇ ꯌꯥꯝꯅ ꯁꯤꯅ ꯌꯥꯝ ꯀꯥꯟꯅꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯁꯤꯗ ꯃꯅꯨꯡꯒꯤ ꯂꯥꯏꯠ ꯁꯨꯃꯥꯏꯅ ꯄꯤꯔꯦꯕ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯕꯣꯇꯜ ꯍꯣꯜꯗꯔ ꯀꯣ ꯌꯥꯎꯔꯤꯀꯣ ꯁꯥꯏꯗ ꯁꯨꯃꯥꯏꯅ ꯑꯣꯒꯅꯤ ꯃꯃꯥꯡꯒꯤ ꯐ꯭ꯔꯟ ꯗꯦꯁꯕꯣꯔꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯠꯁꯤꯁꯨ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯁꯥꯏꯗꯇꯁꯨ ꯑꯗꯨꯝ ꯂꯦꯝꯃꯤꯀꯣ ꯁꯨꯃꯥꯏꯅ ꯁꯥꯏꯗꯇꯁꯨ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯁꯥꯏꯗꯀꯤ ꯂꯨꯛꯁꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯤꯆꯔ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯌꯥꯝ ꯄꯥꯝꯒꯅꯤ ꯁꯤ ꯐꯤꯆꯔꯁꯦ ꯑꯩꯈꯣꯏ ꯀꯥꯔꯗꯒ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯍꯤꯜ ꯍꯣꯜ ꯑꯦꯁꯤꯁ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕꯗ ꯑꯩꯈꯣꯏ ꯁ꯭ꯇꯥꯔꯠ ꯃꯨꯠꯈꯤꯕ ꯑꯗꯩ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯈꯣꯠꯄ ꯁꯤꯗ ꯑꯩꯈꯣꯏ ꯕꯦꯛ ꯂꯥꯛꯄꯗꯣ ꯑꯗꯨ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏꯕꯀꯣ ꯁꯤꯗꯗꯤ ꯑꯗꯨꯒꯤ ꯇꯣꯉꯥꯟꯕ ꯐꯤꯆꯔꯗꯨꯃ ꯁꯤꯗ ꯌꯥꯎꯖꯔꯛꯑꯦꯕ ꯕꯦꯇ꯭ꯔꯤ ꯆꯥꯔꯖ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯃꯥꯁꯦ ꯑꯣꯟ ꯕꯣꯔꯗ ꯆꯥꯔꯖ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯦꯅꯤ ꯖꯒꯥꯗ ꯑꯗꯨꯝ ꯊꯧꯖꯤꯜꯂꯒ ꯆꯥꯔꯖ ꯇꯧꯅꯤꯡꯕ ꯃꯐꯝꯗ ꯑꯗꯨꯝ ꯆꯠꯂꯒ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯂꯧꯊꯣꯛ ꯂꯧꯁꯤꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯃ ꯂꯩꯔꯔꯣꯏꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯆꯥꯔꯖꯤꯡꯒꯤ ꯐꯤꯠꯇꯤꯡꯁꯨ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯄꯤ ꯍꯥꯏꯀꯣ ꯁꯤ ꯀꯝꯄꯅꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ 5 years ꯋꯥꯔꯦꯟꯇꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯄꯥꯔꯠ ꯑꯗꯒꯤ ꯕꯦꯇ꯭ꯔꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ 5 yearꯒꯤ ꯁꯤ ꯂꯩꯖꯔꯦ 1 साल की वारंटी नो टेंशन की गारंटी सुमाइना अखोई मोई अदुम्बा कनो मा पीरे हाइतारे अदुगा 1.2 लाख किलोमीटर स्टैंडर्ड वारंटी निको पीरिस अदुगा सिगी पार्ट की अदगी मेंटेनेंस की अदगी सिगी अखोई सर्विसिंग की हाइतारे अदुगिदि कैमता टेंशन लेंगे लेत्रे दि सिदुम लोइमक फंगनी हाइतारे को तोंगानबा अखोई सेफ्टी फीचर रोमदा येंबा कांदसु माजी तोंगानबा एडवांस सेफ्टी फीचर मसु यावरी अखोई रोल ओवर डिटेक्शन ऑटो हजार्ड लाइट को एक्टिवेशन अदगी एंटी थेफ्ट अलर्ट अदई सुंबा फीचर एडवांस ओय फीचर दम यावेबा को सिंगिसे अदुना यामना एडवांस ओयरबा दंबा मतम सुनाबा गाड़ी हाइतारे अदु ओयरे हाइतारे इलेक्ट्रिक की ऑटो रिक्शा हाइतारे को मतमगी अखोई मतमगा सुनरबा पैसा तानबगी लाइन दा नहासिंग अखोई अदई अहन खरा मियाई चनबसिंग अखोई पैसा सुबम नमम खंगदना लेबसिंग दो सिगिसे अमुतंग लागा सिदा तानाबिरगा येंबियो सिसु पैसा तानबगी यामना नुंगाइबा नोंसाबा मा ओइगेद्रा हाइना खंजैको हाइदि माइलेजसु याम पीरे रेंजसु फजना पीरेबको अदुना मागी चार्जिंग टाइमसु सिंगल चार्ज दा 251 किलोमीटर ओइदन अदुगा सेगमेंट दसु एलईडी दा सिनि हानबा ओयबको एलईडी लाइट लाक याम थिना फाबा अदुमा मखलगी इलेक्ट्रिक ईवी ऑटो रिक्शा हम तारेको सिसे अदुम याब्राइना खंजै मैम कमेंट अदुम हाइबिरोको आई शोरूम सिगी अखोई मणिपुर मोटर्स की कॉन्टैक्ट डिटेल्स आई डिस्क्रिप्शन हापचरमगे अदोमगी एनी इंक्वायरी एनी डाउट लेबजो हंगबे यागनिको ओके सिगी वीडियो से सुमाइन नसनजरगे मैम मथंगी वीडियो मंगाइमिनसिको